Hello ma'am, ngasidi ako'y giveaway tawag sa gani. Babagay sa gani ang biga mamimili na yawa. Winner ma'am do. Winner ma'am, ako'y na nahan giveaway winner lang ako'y na gift ko ako'y na pizza or diba. Ito ma'am, sa dash. Let's go. Masih jatuh isi aiga ako'y Ricardo ka tagni. Ma'am, ako'y ahang winner se maase kano dagine. Aduna iro siya mabo ako'y salaga magi kano maase kano dagine. Ase mo di maase iro siya mamaka kano dagine ba sindarom dagine do iro siya mo unare se na haya hainare mo ko ko. Ado ma iro siya mabo kano tawrani ako'y iro siya mabo salaga zoo dara kala no unare se no. Zoo maya da 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 unare se na iro siya mo sang biget to. Lai da unare se na. Mà hay năm này, mà uống là cái món này kiếm xem phim mà cái món top ba cái nó cái mà nát tao cũng sẵn lắm cái mèo, anh tôi mèo cũng sẵn đi coi mà không đi rồi cái món này subscriber đó số thành cái mà cái số quản lý sẵn là gì à, anh tôi mèo sẵn là gì. Làm gì thì ăn phát tế, bác cái mà làm gì đó chứ bác? Iroi xem mà sẵn bao nhiêu? Iroi xem mà. Làm gì xem bao nhiêu mỗi gì phun này ăn cả cái tao rồi. Phun này ăn này mèo mua đấy, làm gì phát tế? Nung ngata, Paul. Asyik nung aja tapi. Yang wali ke ba? Yang wali, sih. Asyik cing sih. Asyik apa? Oh, ma'am yêu rồi anh đúng là cái. Khôi xem ma'am langun ki cing ya do yêu rồi. Xoay tôi khám mà xem, xoay ở phòng xem nuôi. Xoay cái hand winner momo sa to, mà lạc không ngay bên này. Mà ngay ra, mà lạc ra, mà uốn ra, khôi hẳn là đi. Mang ngày này xoay tới ngày này kết là mang gặp cái lambi gì phạc sẵn là tôi là có tôi là này tôi uốn ra hay là la em ai yêu là này la u chả được momosa lại khôi gì uốn phẩm gì cái tăng đi cái nó tàu đấy hả đâu hiện sẽ cái tàu đó nó ra yes 아생 거는 오래 와. 손들어 손 저기로. 따드려. 아도 아이도 너 юм들 락고 야브네 봐. 아도 마팜도. 아이서 뭐 손나 간동 짜짜도 팍 짜도래 봐냐. 마팜만이도. 누나네 봐. 마나 first 그노드네 first winner 두네. 아도 마기 gift 비 락네 거기서 마 юм복티 짜트래 거이. 하여튼 이 손들 람비지 팍 짜나 도래 누나네. aduna ma akhoi se kongna ibani ma ki mayai oi ba hai tare ko sidaida iro sembagi sida unare ha si yam thin fare morom ta ado sa akhoi gi channel ji yengbi gi thank you ko nang kari phau ge ko channel ji yeng la yam nungai akhoi gi sam sam family gi ba content ni dana ko sine henan nungai tare ji ai ado nang box to lo thonga to sak khage si wa ado photo da kamina se ko ado idoga wari mateng sanaraga ai nanga soibok thilam ke ai ko chelo kami photo rong do ka pe khra do hojik thong na do ke lo ai nanga soibok drop to biram ke la ya ro ha nang sati nang kai tong mo ka thamang ke bai nang mo kong thong pe chor ko lo regaro tong minaro daga maning da momosaze hojik asoi mati ama drop to biramage mase amorom dadi yam kano tawre nuksire hai tare ko ma gari ke ya da na si ki kano daga line gi gari daga tonga laksari ne ba ado momosa smain lakpi gi thank you ko haidi nang da mai naga kano tor lakpi do ko jam nungai hai tare ai de heng si changdor ne ko ado momosa di quite first contact to ko si momosa ne ba ha ado momosa thank you very much yes akhoi gi sin tak pudi momosa na akhoi video amta si thadi hai bne na tra momosa ane ai dum ye sa gi chenen ji yam nungai ba tare ngon de yem ko kan ko gi family ke no oi ge yam na thank you ko yam simple oina namza ba kai no ne ado fare me yam nungai re momosa se asoi
ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯒꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯣꯛꯑꯁꯤ ꯑꯗꯨꯗꯤꯀꯣ ꯄꯥꯗꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯤꯡꯒꯥ ꯕꯖꯥꯔꯗꯅꯦ ꯃꯊꯪ ꯂꯥꯛꯄꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯨꯗꯤ ꯀꯣꯏꯕ ꯂꯥꯛꯀꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯔꯕꯅꯤꯅꯀꯣ ꯅꯉꯣꯟꯗ ꯀꯣꯟꯇꯦꯛ ꯗꯥꯏꯔꯦꯛ ꯇꯧꯔꯛꯀꯦꯕ ꯄꯤꯛꯅꯤꯛꯀꯨꯝꯕꯁꯤ ꯌꯥꯝ ꯂꯥꯡꯅꯕꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯆꯥꯗꯣꯔꯤ ꯀꯩꯅꯣꯝꯗꯤ ꯆꯥꯗꯣꯔꯤ ꯆꯥꯗꯣꯏꯅꯣ ꯀꯩ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯁꯤ ꯀꯩꯅꯣ ꯑꯣꯔꯦꯟꯖꯅꯤ ꯃꯦꯡꯒꯣ ꯑꯣꯔꯦꯟꯖ ꯑꯣꯔꯦꯟꯖ ꯑꯣꯏꯅ ꯂꯧꯔꯁꯤꯔꯥ ꯀꯞꯀꯤ ꯑꯣꯏꯅ ꯂꯧꯒꯗꯕ ꯅꯪ ꯀꯞ ꯆꯥꯅꯤꯡꯉꯤꯔꯣ ꯀꯞ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯀꯞꯅꯦꯅ ꯅꯪ ꯀꯞ ꯆꯥꯒꯦꯔꯣ ꯑꯣꯔꯦꯟꯖ ꯆꯥꯒꯦꯔꯥ ꯑꯣꯔꯦꯟꯖ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ ꯃꯣꯃꯣꯆꯥꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯒꯥꯔꯤ ꯉꯥꯏꯃꯤꯟꯅꯔꯒꯦ ꯑꯩꯁꯦ ꯊꯕꯛ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯊꯤꯟꯕꯤꯔꯁꯨ ꯌꯥꯕꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯑꯇꯩꯗꯨꯁꯨ ꯑꯃꯨꯛ ꯎꯅꯍꯧꯗ꯭ꯔꯗꯤ ꯑꯩ ꯉꯁꯤ ꯎꯅꯔꯗꯤ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯃꯥꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯃꯤꯟꯅꯔꯒ ꯃꯥ ꯆꯠꯍꯟꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯍꯧꯖꯤꯛꯇ ꯆꯥꯕ ꯌꯥꯔꯤ ꯀꯟꯕ꯭ꯔꯥ ꯑꯣꯇꯣꯔꯥ ꯕꯁꯔꯥ ꯑꯣꯀꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯒꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯒ ꯆꯠꯃꯤꯟꯅꯔꯒ ꯃꯥꯏ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯨꯏꯌꯦ ꯂꯥꯛꯄ ꯑꯗꯨꯅ ꯃꯥ ꯉꯥꯏꯍꯧꯔꯒꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛꯁꯤꯅ ꯃꯥ ꯊꯝꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯏꯕꯥꯅꯤ ꯆꯠꯂꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯨꯗ ꯃꯣꯃꯣ ꯆꯠꯈ꯭ꯔꯦ ꯆꯠꯇ꯭ꯔꯤ ꯂꯩꯔꯦ ꯗꯥꯗꯤ ꯕꯥꯏ ꯕꯥꯏ ꯆꯠꯂꯦꯀꯣ ꯗꯥ ꯃꯣꯃꯣ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣꯕ ꯅꯦꯛꯁ ꯒꯤꯞ ꯑꯋꯦꯒꯤꯀꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯐꯠꯇꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯋꯤꯟꯅꯔ ꯆꯠꯂꯣ ꯁꯤ ꯌꯥꯎꯕꯅꯦ ꯔꯤꯀꯥꯔꯗꯣꯅ ꯒꯤꯐ ꯄꯤꯊꯈꯤꯗꯣꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯂꯣꯡ ꯕꯖꯥꯔ ꯌꯧꯔꯦ ꯂꯝꯂꯣꯡ ꯕꯖꯥꯔꯁꯦ ꯃꯤ ꯌꯥꯝ ꯆꯤꯜꯂꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯄꯣꯔꯣꯝꯄꯥꯠꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯄꯣꯔꯣꯝꯄꯥꯠꯇꯅꯦ ꯃꯌꯥꯝ ꯕꯖꯥꯔꯗ ꯆꯤꯟꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁ ꯌꯧꯖꯔꯦ ꯑꯩꯒ ꯔꯤꯀꯥꯔꯗꯣꯒꯅ ꯉꯁꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯗ ꯏꯆꯟ ꯑꯃ ꯂꯩꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯒ ꯑꯩꯈꯣꯏꯒꯁꯦ ꯐꯣꯟꯗ ꯍꯥꯟꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯦꯕꯀꯣ ꯃꯁꯛ ꯑꯣꯏꯅꯗꯤ ꯎꯅꯗ꯭ꯔꯤ ꯉꯁꯤꯐꯥꯎꯕ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯁꯨꯝ ꯁꯥꯟꯅꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯛꯁꯨ ꯎꯅꯔꯅꯤ ꯑꯗꯨꯒ ꯒꯤꯐꯁꯤꯁꯨ ꯃꯉꯣꯟꯗ ꯄꯤꯔꯝꯒꯦꯅ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯌꯧꯔꯦ ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯖꯈꯤꯒꯦ ꯑꯗꯨꯒ ꯃꯥ ꯊꯣꯛꯂꯛꯑꯒ ꯃꯈꯥ ꯇꯥꯖꯔꯛꯑꯒꯦ ꯃꯌꯥꯝ JN School of Nursing ꯍꯥꯏꯌꯦ ꯗꯥꯎꯁꯨ ꯐꯖꯅ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅ ꯑꯩ ꯌꯥꯎꯗꯅꯀꯣ ꯅꯝꯃꯒ ꯃꯨꯚꯤ ꯎꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯊꯔꯠ ꯋꯤꯟꯅꯔ ꯖꯦꯅꯤꯇꯥ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯍꯣꯁꯇꯦꯜ ꯇꯥꯟꯅ ꯂꯥꯛꯑꯒꯅ ꯊꯤꯜꯂꯛꯏꯁꯦ ꯁꯤ ꯍꯣꯁꯇꯦꯜꯁꯦ ꯀꯩꯅꯣꯕ JN School of Nursing JN School of Nursingꯒꯤ ꯍꯣꯁꯇꯦꯜꯗ ꯂꯥꯛꯑꯒꯅ ꯊꯤꯜꯂꯛꯏꯁꯦ ꯄꯣꯔꯣꯝꯄꯥꯠꯇ ꯌꯥꯝ ꯊꯤ ꯎꯗ꯭ꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯋꯥꯏ ꯑꯣꯏꯔꯗꯤ ꯎꯔꯅꯤ ꯖꯦꯅꯤꯇꯥꯁꯤ ꯈꯨꯋꯥꯡ ꯑꯃ ꯇꯧꯋꯦ ꯑꯗꯨꯅ ꯃꯥꯏ ꯃꯅꯥꯛꯇ ꯌꯥꯝ ꯀꯟꯅ ꯆꯪꯁꯟꯕ ꯇꯜꯂꯦ ꯌꯥꯝ ꯊꯤ ꯋꯥꯡ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯔꯤꯀꯥꯔꯗꯣ ꯁꯣꯝ ꯂꯥꯛꯑꯣ ꯀꯣꯐꯤ ꯃꯇꯝꯒꯤ ꯃꯥꯛꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯑꯗꯨꯅꯦ ꯑꯗꯣ ꯖꯦꯅꯤꯇꯥ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯖꯦꯅꯤꯇꯥꯁꯦ ꯎꯅꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯊꯕꯛ ꯁꯪꯅꯗꯕꯗꯤ ꯃꯥꯁꯨ ꯁꯪꯗꯕ ꯑꯩꯈꯣꯏꯁꯨ ꯁꯪꯗꯕ ꯃꯥꯒꯤꯅ ꯃꯣꯏ ꯑꯍꯣꯝ ꯂꯩꯇꯗꯅ ꯃꯥꯁꯦ ꯐꯔꯛ ꯇꯥꯕ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯧꯗꯣꯛ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯐꯔꯛ ꯇꯥꯗꯅ ꯅꯍꯥꯟꯗꯒꯤ ꯊꯦꯡꯅꯕ ꯁꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜꯂꯤ ꯊꯦꯡꯅꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯆꯪꯉꯝꯗꯥꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯔꯤ ꯐꯥꯎꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯁꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯐꯣꯟꯗꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯒ ꯑꯗꯣ ꯔꯤꯌꯦꯜ
thank you ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯅꯍꯥꯟꯒꯤ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯁꯥꯟꯅꯩꯌꯦꯕ ꯑꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯛꯀ ꯎꯅꯔꯤꯁꯦ ꯅꯍꯥꯟꯒꯩ ꯁꯛ ꯎꯅꯔꯒꯗꯤ ꯑꯃꯨꯛ ꯎꯅꯗ꯭ꯔꯤꯕ ꯉꯁꯤꯗꯤ ꯁꯛ ꯎꯅꯔꯦ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯣ ꯆꯪꯈ꯭ꯔꯦ ꯖꯅꯤꯇꯥ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯦ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯍꯣꯁꯇꯦꯜꯗ ꯍꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯤꯐ ꯑꯋꯦ ꯂꯣꯏꯈꯔꯦ ꯆꯤꯆꯦ ꯖꯦꯅꯤꯇꯥ ꯂꯩꯍꯧꯔꯦ ꯃꯥ JN School of Nursing ꯂꯩꯍꯧꯔꯦ ꯃꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯂꯣꯏꯖꯔꯦ ꯕꯕꯥ ꯉꯁꯤꯒꯤ ꯒꯤꯐ ꯑꯋꯦꯁꯦ ꯀꯔꯤꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯍꯟꯗꯛ ꯊꯣꯛꯂꯛꯄꯒꯤꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯇꯥꯏꯃꯤꯡ ꯆꯥꯅ ꯇꯧꯕ ꯄꯣꯠ ꯊꯕꯛ ꯑꯝꯇ ꯑꯣꯏꯗ꯭ꯔꯦꯕ ꯇꯥꯏꯃꯤꯡ ꯆꯥꯅ ꯇꯧꯕ ꯑꯝꯇꯀꯣ ꯌꯨꯝꯒꯤ ꯊꯕꯛ ꯍꯥꯏꯕꯗꯤ ꯑꯔꯨꯕ ꯊꯕꯛ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯁꯪꯒꯤꯇꯥ ꯆꯠꯈꯤꯕ ꯑꯗꯒꯤ ꯃꯇꯥꯡꯗꯨꯗ ꯆꯪꯅꯕ ꯃꯤ ꯂꯩꯇꯕ ꯑꯗꯨꯒꯤ ꯊꯤꯅꯕ ꯈꯣꯠꯅꯕ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯅꯣꯡꯃꯇ ꯂꯩꯇꯦꯕ ꯍꯟꯗꯛ ꯊꯣꯛꯂꯛꯏꯁꯦꯀꯣ ꯅꯣꯡꯃꯇ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯏꯆꯠ ꯂꯩꯕꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯝꯕꯁꯨ ꯉꯝꯗ꯭ರೆ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯉꯝꯍꯧꯗ꯭रे ꯑꯗꯣ ꯁꯨꯒꯤ ꯒꯤꯐ ꯑꯋꯦ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯧꯖꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯉꯝꯍꯧꯗ꯭रे ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗ ꯐꯖꯅ ꯇꯧꯖꯒꯦ ꯃꯊꯪꯗꯗꯤ ꯑꯩ ꯊꯥꯔꯛꯑꯒꯦ ꯑꯣꯏꯅ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯒꯤꯐ ꯑꯋꯦ ꯑꯃꯒꯁꯨ ꯇꯧꯒꯦ ꯃꯊꯪꯒꯤ ꯌꯨꯝ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯗꯤ ꯄꯣꯁꯇ ꯑꯣꯏꯅ ꯊꯥꯖꯔꯛꯑꯒꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯖꯕ ꯐꯖꯗꯕ ꯆꯥꯎꯕ ꯆꯥꯎꯗꯕ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯝꯖꯕ ꯈꯔ ꯇꯧꯖꯕꯅꯦ ꯈꯜꯂꯒ ꯃꯌꯥꯝꯅ ꯍꯔꯥꯎ ꯑꯦꯛꯁꯦꯞ ꯇꯧꯕꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯏꯕꯥꯅꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ ꯕꯥꯏ